Impact TV News na adom butaram na oksari. Admission open 2025-26 new model higher secondary school 11 science. Thawal Moijing MI Road Laiba new model higher secondary school 2025-26 class 11 science the mean select nabagi form thaba huzare. Council ki exam 2025 ki result ta 100% first class success oikraba school ni physics chemistry biology home science ki matik charaba laboratory leraba amadi qualified amasung experience leraba oza singna takpi tangiriba school ni lairabagi panthai makhata laiba mahirui kyabu sel iseng changdana larik tamba yaraba school ni arapati ki lakpa nupa macha nupi masa singe transport facility amasung boarding facility su school asida phangdigani metric exam da mark wangna phangdana pass toraba mahirui singidama free student set khurung chabasu bizagani ngasimak new model higher secondary school da laktuna min sandiu akupa marol gidama contact number 8787346039 natraga 7005135541 da tanadiu बांग्लादेश की चीफ एडवाइजर मोहम्मद यूनुस ने हंतक चाइना चटकी खोंचत इंडिया की नॉर्थ ईस्ट स्टेट तरेट याउना बांग्लादेश का पुन इकोनॉमी पैकेज सेमनब हौदोखिब मरी लेना टर्की बेक तब ढाका NGO इंडिया की नॉर्थ ईस्ट स्टेट नॉर्दर्न रीजन याउना ग्रेटर बांग्लादेश सेमनबगी अनौब मैप नौहौना पुथोरखे है सोर्स NGO पुथोरखिब ग्रेटर बांग्लादेश की मैप म्यांमार की अरकान स्टेट इंडिया की बिहार झारखंड उड़ीसा नॉर्थ ईस्ट रीजन की स्टेट पुलप यावरी मैप बांग्लादेश की कैपिटल सिटी ढाका यूनिवर्सिटी हॉल यूथ महरों तोयन उब फंगी हंदक बांग्लादेश की चीफ एडवाइजर मोहम्मद यूनुस की रेजिम इंडिया की नॉर्थ ईस्ट स्टेट बांग्लादेश पुनसिनबगी वफम फोंदोकपसु MD यूनुस बांग्लादेश शक्ति हेक पाइबदगी टर्की मिलिटरी सप्लाई याउना आर्म फोर्स की हिरम कयादसु पोचै कया सप्लाई तौदुन लाखले हंदक्तसु इकुई कुइदना बांग्लादेश की चीफ एडवाइजर इंडिया की नॉर्थ ईस्ट रीजन लोक समुद्र की खुदचाब फंगदे बांग्लादेश रीजन की गार्जियन मरमना इंडिया की नॉर्थ ईस्ट रीजन याउना तोंगानब इकोनॉमिक पैकेज सेम मथौ ताई मसीना चाइनीज इकोनॉमी रीजन एक्सटेंड तब गंगनी फोंदोप लेखिबनी तसेंग इंडिया नौना पैखलप खोंथांग कंफाल की लंबी बांग्लादेश की पोलम कया इंडिया थाजिलप थिंग्रे मसीना बांग्लादेश की लालोल इतिक अचौब चैफू पीरगनी हौखिब मे की तांग 37 कमर्स मिनिस्ट्री थोखिब नोटिफिकेशन इन बांग्लादेश की इंडिया थाजिलप पोलम मुंबई की नवासेस्ट कोलकाता के सी पोर्ट की खुथांग थाब यागनी है खंगहनब लेख्रबन ममांग की मतमदा असम मेघालय त्रिपुरा मिजोराम याउना वेस्ट बेंगल की चमत्रा फुलाबईद लेन कस्टम चेक पोस्टिंग फाउरग इंडिया पोचे थाजिलखिब हौजिक्ति पुंथिंग थिंग्रे है अदुमकपु nga चाननब थाव LPG क्रूज स्टोन चिंबदी अथिंग हौजिक फाउबगी याउद्री हाइनसु पाउगी सोर्स असिन मखा तारे नकल मरमदा पाकिस्तान लोमदगी POK मनुंग चने चथरखिब टेरर अटैक अदुगी लमन खुंबु ओइना इंडियन आर्मी ऑपरेशन सिंदूर चथदुना पाकिस्तान टेरर कैम्प मापन थुगाइदुना मंगहन तखनख्रब मतुंगदा पाकिस्तान अमुक हन्ना खुद हनबगी मवंगदा ड्रोन चत्रुक हेना थाजिलक्तुना POK दा लंदारखिब अदु इंडियन आर्मी पक्तकना मथौ अमत तौहंदना न्यूट्रलाइज तौब ngamkhri हाइना डिफेंस फोर्स की पाव मन हाइ असिगुम्ब यामना चौथोकचनिंगे ओइरब माइ पाकपा इंडियन एयर फोर्स सिस्टम की मथौदा पुन चंगबा अमदी थौना लेना लांथेंगनब अदुन ngamkhibani हाइ पावगी लिखुल अमन हाइ हौजी इंडिया की ओइब नोंचुक थंग ngamkhai पारिंगदा गन सिस्टम लिसिंग अमा हेना हाइबिदी अटेनब अमदी मीडियम ओइब रेंज की मिसाइल सिस्टम चत्रक यांखै एक्टिवेट तौदुन थमले मसीना इंडिया की एयर डिफेंस की ओइब नेटवर्क मौंग मैल तान थबक तौब ngambagi शक्ति यदु लै मरम मदुना अहिंग अमखक्तदा मपुंग फान ऑपरेशन चथब ngambagi पांगल अदु लैरि हाइबु वफम जो हाइ ममांग की मतमदा इंडिया लेंगांग चपचाना खंगिबा हौखिब मे की तांग निपाल मपन की अहिंगदा पाकिस्तान की ड्रोन मिसाइल सिंह इंडिया की एयर स्पेस चना कंगुंग वांग अटैक चथब ngamki हाइबिसिनी मदुगी लमन खुंबु ओइना इंडिया लेबाक असिगी एयर डिफेंस नेटवर्क मपुंग फान एक्टिवेट तौरखिबनी मसिगी मनुंग चना S-400 ट्रिम सिस्टम
Barak 8 amadi Akash missile loinana DRDO gi anti drone technology sing sizinaduna Pakistan pirakhiba drone gi threat kaya adu mapung phana neutralize tawbo changam khibani hainasu pawgi source asina hairi India na ning khatam laba matung ahan bo ina Pakistan gi manung da kilometer cham hena changchinduna India gi military na terror camp kaya ama thugai bangam ki haina Union Home Minister Amit Shah na phongdokre wafam masing Gujarat ki Gandhinagar da pro chatrek ani rongi oiba project kaya gi sangaba amasung urip yung tambagi thawam da phongdokhiban mahak na hai Pakistan ki Sialkot camp da international terrorist kaya ama thabak tahun tawdun leiri amadi makhoi gi lofam chu oi asing operation sindur na makhoi bi yamna matik chaba pawji lama piduna India gi miyam da hek sohal la pamatam da madugi dagi hena kanma pakum phangani haina su Amit Shah na makhata na phongdokhi hairi mari lena ba topa paw mana yumthang na balebak Bangladesh government ki luchingba Muhammad Yunus Khan na China bu thamoi seng nungsiru bagi achaubo mahi am India da phanglak kadawi haina expert kaya na hairi China gi akhanaba timama Bangladesh ta thungladuna India gi Siliguri corridor chicken neck hairiga ju khangnariba mafam yam naksin na leiriba Bangladesh ki Lalmoni hata sariba air base system engsin ba hogre hairi tim maduna India gi chicken neck haina khangnari mafam sing akoi bada leiriba mafam sing adusu yangsingani haina su report asina hairi Amaromda India gi yumlo nariba Bangladesh na China ga kusam naduna chicken neck mai pakna air base sagalib asi India gi oina di yamna khudong thiningai oirakre masina maram oirega nongbo nomagi India gi oibi yekna baleba asum asum yam khalakpana maram oirega akhanna section thorong kaya India government na paikat hobo chungbani khalli China Bangladesh amadi Pakistan ga mai phagalakpa India gi oina di yamna nungsa thingai oi hainasu experts ni makhata na hai India amadi Pakistan lepak ani marakta chatakhiba hana mamangi lansing aduga handak thokhiba lan aduga yamna chawna khetna balai hai handak kilan aduda yimthang naiba Pakistan na matik mayai leiraba drone amadi misal kaya sizinaduna India da landarakhi handak Pakistan ga sona khiba lal adu yam advance oiraba nongthak ki lal amani hainasu report aman makhata na phungukle Iran gi supreme leader Ayatollah Ali Khamenei na US ki president Donald Trump maral siraduna peace ki matang da phongdok li wafam sing adu mahak ki makai di oideba ngangbani haikre handak rosin kiba middle east ki khongchet adu da mafam adu gi oina tangdu leitaba ingtapa thamba pami hai wafam adu machin thibani USA na mahaki pangal china duna Gaza da lib angang singi makokta ijel lengak na tantara hen lumba bom piraga thadhaliban Donald Trump na galki khongchit loyaduna halamda gi matamda UAE gi konung Dubai gi airport ta phongdok lambagi matung ina Iran na nuclear program gi matang di US na thamliba proposal adu khongjel yangsin ba mathok tai natrabadi phattabu oirakani hairimki wafam adu pakhum piba gi mathok tabu oide phongdok liba masamak amadi America gi myambu wafam adun ikai hanbani haina Khamenei hai corruption lan amadi Gulf ta khana sainabagi horpam asi yetna bulaitana Israel lengaknani masi yamna tamthiba cancer oiba tumor amagi mane maru phuktuna manghangadabani haina tharom amada phungdokhiba wafam adu Iran state media na thamlakhiban Iran gi president Masoud Pezeshkian na thamkhiba wafam amada Donald Trump na peace ki matang da wafam ama thambag loinana ki hanbagi wafam ji yawi karamna bu thaja gadori bano haina Tehran da leiba navy sing oiba tharom amada mahakna phungdokhi Manipur gi oiba pawkhor update tawjage May gi tang kundagi kunmari phawbo ukhulda pangthokadoriba Siroli festival asida yengduna lakpa miyosing yauna festival asi mapung phana aso engam yauduna pangthokna nabagi chapchaba security gi oiba section thorong lakhotli haina President Rulenga ki Michael Dagidi Miam the Lotok to Hiker. Adubu cookie seso Karagi Michael Dagidi festival asida Mighty Amata cookie lam powder and chat piaroi, Karigum Sau Yabatara with the hat can hide no social media, Pundo Pokeas Yaukre. Maduna Sio Lily festival the Mightation and Sau Yana never satok to Sintobuda, Palm double talk to Naba, Naxin Bagitabu Lokapangam, Gatoribra Hibisi, Asobu Wangam Oi. Manipur miyam na yamna chingnaningai oidibasi Bharat leikangna thabak oina lauthokibasing adu chapchana pangthopang ngamdana aremba ohenkiba kaya ama yaukiba asini masigi mayek semu khudam ama haibabu Union Home Minister Amit Shah na haukiba February tang 9 da
National Highway 2 Impal Dimapur lambina chingba Manipur miyam athingba amata leitana free movement taw yangani haiduna lauthokpa leikhi Madugi matung ina National Highway 2 Impal Dimapur lambida security na ngak selaba matungda maming tagi oina passenger puba gari yama anikhak Impal dagi Dimapur tamna chatpa matamda Kangpokpi lanba ngamdana tokhi Kangpokpi district yosilakpa matamda masing yamlaba kuki terrorist sing amadi makhoibi saugatpa nupa nupi kaya thoraktuna hingsagi thabak phawbu chatarakhi Maduda asuk apan kaya yawbuda natana gari phawba thuwairakpadagi Union Home Minister Amit Shah na lauthokkiba free movement regime adu aremba tadun tokhi Matawasigumna Sirolili Festival saruk yaba lakadaba miyoisinggi damakta security oiba chapchaba chaksin thorang thabak lokhatle haidun lauthokraga hayeng amuk saruk yaba chakluba maitei singda kuki narco terrorist singna landaraktuna misi mina chawn thokadoribra haibagi singnaba amadi miyamda leiri Masi karigino haibabu Bharat lengang lokhalakpa thabak sing adu mapung phana pangthokpa ngamdaba mamingtagi oina lauthoklaga praja miyambu asibagi khayat langsinbagum thohanba asidagi miyamna chingnaba asi phawbagi maram tasengna hairabada manipurda thokliba sahi ani hellebu lalasi kanana thokalibano haibasi Bharat lengang mayek sengna uribani aduna khangna ngasi phawbu manipur apunbagi saktam thuwaina na bu hotna leba iligire kambu sing asigi mathakta Bharat lengang lokhatpam thokpa thabak amata lokhatana hojik phawba free thadun thambagum leiriba asini Chairak asida Sirolili Festival da maiti amata saruk yaba yaroi karima kuki sina khundariba mafam phawduna saruk yaba laklabadi hingna amata tharoi haiduna phongna masak maming taktuna amadi uttuna lauthorakpada kuki terrorist maikaidagi masak khanglaba phawbuda Bharat lengakna free thaduna thambagum tawriba asini Maduna Bharat Union Home Minister masamakna kuki terrorist athingba thamduna lakhiba National Highway singda free movement tawhangadabani haidun lauthokraga fail oidun tokhiba adu neta dun Sirolili asida saruk yaba miyosingdasu thokadra haibasi achauba chingnaba oiri chingnaba si Bharat lengana kokhanaba kari karama thabak lokhatlabagi haibadu haujiktagi hauna thabakna uttuna miyamna khanganba chumgani Madu natadana chin khaktada security oiba akanba ngak senbagi thabak lokhatle haiduna lauthokpa asinadi miyamna thajaba ngamdaba haibadu oiri maram maduna Sirolili Festival asida saruk yaba chatkadoriba miyamgi laibakta Amit Shah na handakta lauthokkiba free movement fail oikiba adugi dasa adudi tahandabana chumgani haibasi maikei kayadagi hainarlibani Malemgi tongan-tonganba mafamsingda thokpa thodok wathok kayagi ipausing amadi saknairaba miyoi kayagi wakhalloksingbu miyamda yauhanduna miyamgi mit nakong oihaliba Ipak TV News haiba News Networking YouTube channel amadi Facebook page asibu adomna like share comment follow amadi subscribe tawbiduna tung koina miyamgi seba tawba ngamnanaba support tawbiyu haizari